NSCN-IM na Assam Rifles ki personnel kuntraga mathoi phajilure ngarang numit jungba matung pung mari rom tabada Nagaland ge Jaluki da leiba NSCN-IM ge Naga Army camp phawraga lakhiba kunmanga suba Assam Rifles ki personnel kuntraga mathoi Naga Army ge GFT Headquarters Special Squad na phajilure thawdok adu da AR amasung NSCN-IM ani gi marakta ungkhatna khre adu bu high level yawna pau phaunaraba matung da ceasefire ge Spirit ta Assam Rifles ki personnel sing adu asoi angam yauduna thadorkhre pau gi source aman hairibana tha asigi kunga taruk ta pangthokiba Republic Day thoram gi section thorang lokhot poina Assam Rifles ki team kaya ama khaidok tuna state adu ge mafam kaya da paksana patrolling satkhe loinana kunmanga suba Assam Rifles ki patrolling team ama makhoi da sinariba thabak adu loiraga camp tamna halakpagi lambi da ngarang numidang pung mari rom tabada Nagaland ge Intan ki National Park tang hayak potha khe Assam Rifles ki team aduna park adu da pothari ngai da hai riba lambi adumakta da NSCN-IM gi kangbu amasu lakhe madu da NSCN-IM ge Naga Army ge GFT Headquarters Special Squad team na karigidamakta makoi gi operate area da sangsilagli bano haina Assam Rifles ki kangbu adu ga ungkhana khe Assam Rifles ki maiki dagi makoi gi camp tamna hangada lambi adu lamukna badage mafam adu da laibani haina khangan khe tungda thokdok adu nakal animak ke makok thongba authorities singa pau phaunaraba matungda ceasefire agreement ki spirit ta NSCN-IM ge Naga Army team na faziluraba Assam Rifles ki kangbu sing adu thadorokhe panba yabade NSCN-IM amasung Bharat Sarkar ani gi marakta English singa maga chamapan marfu draga tareta ceasefire agreement sign taunaduna tangkak marifu hena peace talk satharakraba matung lising ani taraga mangada nakal ani maki oina framework agreement ama sign taunakhibanei Bharat Sarkar ki maiki dagisu peace talk asiga mari leinana makhoi gi oiba phirepti loire NSCN-IM gi oiba phirep khaktamak ngai ri haina phongdokhrabane adubu NSCN-IM gi maiki dagide Naga National Flag amasung Constitution gi wafam asi yaudrebade final solution purakpagi wahan thok leite haina haujik phauba waroisin amata purakpa ngamdana leiribane popi thaba miyoi ama popi thariba singdagi tax khomba miyoi ama fare State Sarkar na hujik jathariba war on drugs campaign gi manung channa ngarang none gi area dagi popi thaba miyoi ama aduga Singhat Police Station area dagi popi thariba singdagi tax khombat pa miyoi ama police na fare haire umang kokthokpa amasung u yan batong naba CM na warning tawkhre chahi taragi matungda isingi awaba mayok narakpa yai CM Biren state asigi hujik leriba aying asagi phibam asi yengluraga de chahi taragi matungda Manipur dagi ningtham tha mangkhiba ising awaba chauna mayok narakpa yana lei maram aduna miyamna umang kokthokpa amasung u yan balepiyo gas leitaba imung sing da sarkar gi maiki dage gas connection piga nei umang wamang ningthina kanana bahona si haina Chief Minister N Biren na ngarang andro ta tongan ba project kaya sangga ba masung yatra hun bagi thoram da phongdokre isagi khudong cha ba khargi hekta gari sing da press thajin bagi thawong thadok piyo amzu All Manipur Working Journalists Union amzu na aran ba mong da press haiba wahai ase masa gi vehicle sing da tharaga natraga naptuna saliba lanai kangbu amade miyoi singi mathakta matik saba thabak lokhat pinaba government ki mari leinaba authorities sing da taksil lagani haina amzu gi publicity secretary Priyo achomna thadorok pa cherol amana khangalakle cherol asina makha tari bade constitution na laiwak asigi mipum khudingmakta freedom and expression of speech ke hak pi de masida press ki suyaure haina launai lakliba wafam de miya maraktagi yamna lan ba wakhalon amade midyeng da press tharaga koisa chatliba sine atamna natraga tasengna khangdana chathaba oiragasu thawong asi makha tana tawbigano amzu gi member oidragasu tasengna journalist ama oina mathau pangthokliba miyoi singda press tharaga chatpada union na kari su hainingai leite adubu mari sunglai leinadana isagi khudong cha bakhargi hekta thajinba natraga napsen bagi thawong thadok piyo mathakta thamliba wafam sing asiga mari leinana government authorities singna thabak lokhalakpada thorakpa phapata pumnamak union amadi masiga chatminari bakangbu singna puba ngamloi haina su phongdorokle journalist ama uda punduna thamlaga mamaida khupakna thakre police na ngarang phongdorokpagi matungin na haukiba January tang 15 da masagi chahi 15 suraba journalist ama u amada punduna thamlaga khupakna thaba amasung kinna thinduna phukre haire thokdok adugi wahaude Madhya Pradesh ke Hosangabata laiba khungang amada thainage malomdagi ningai sangdanarakpada mafam aduda sangseluba journalist amabu miyoi kangbu amana faduna u amada punduna thamlaba matung khupakna thabaga loinana kinna thinki haire chayol kharagi mamangda
khunggang adu da thokiba ningai sangdana bagi thawonga mari leinana journalist adubu attack sathabagi matang da miyoi kangbu aduna video recording tauke makhoi gi manung da miyoi tarukti faba ngamle haire journalist Prakash Yadav TV amade online news outlet amada thabak tawbane mahaki wakata pallibade mahak masagi khunggang Kotgawda motorcycle ama tongduna halakhe madu magi khulga yumlona ba Managawdage advertise ke booking khara lauraga halakpane mahak pu lambida Narayan Yadav kauba mana thatkhe mahak na January amada mariyana khiba magi matangda journalist adubu athiba khonda sisinaduna saikhe madubu yaningdaba phongdoklubada Narayan Yadav ki manaunupa Narendra Yadav amasung Om Prakash kauba miyoi ama laklaga mahak pu phu saikhibani haina journalist adugi FIR da palle thawong aduga mari lainana amade criminal gi oiba mawongda kihan khangan khibagi damak section kaya gi makhada case ama register tawkhre haide aroibada tabidi bapumnamak pu thagachare